Chart of demand si taret thanami haiba taret se angtang hak myam khang jarake demand si ge ahan bada laisi Manipur gi hojik wariba conflict asigi damak Manipur de lariba kuki militant singbu military crackdown tawduna iramda Manipur bu ingtapa oinbiu haibasna ahanba makoi gi demani ani subada leisna Manipur tampaki khunganga naknana thamliba central forcing sing mayada handonduna mathau tawonbiu amadi khungang ngak senbagi daita state force ta lawngdabani haibasem ahum subada leisna landam asida leiriba praja singgi masa ngak chanabagi damak matam ga chanaba khulai sing haibadi sophisticated weapons miyam da piu natraga lenga ka case fire ceasefire taunariba Pambai group ki designated camp ama thangjing range ta thambiu haibaseman adu mari subada leisna thautok asiga mari lainana siriba amasung asokpa mioi singi daita kudimak government pubaga loinana makogi phangthokpa haksing athubada phanganggadabani haibasemle manga subada tronglaubi khungangbum ngagliba mathau ningthina tawdraba 8 battalion ke CRPF company P Galmon area amadi second JKLI company tong labi maning area gi mathakta tamthiraba thautok thon khibagi damak judicial inquiry tawdana akan bachara phanganggadabin haibasina manga subda lai aduga taruk subada daisina miyamgi yumda bom kapsinduna tumdana leiriba samjarba mama macha singbu asi ena nangaliba kuki narco terrorism atuba matamda phagatuna miyam khangna sibigi charak piu haibasim tare chuba last leisina mathakki wafam sing asi thabak oina onthok tri phawba asi phakchang lawdabaga loinana Chosampur district ta makhal amatagi oiba polam sing pusandaba matam kaktana atingba thamlagi economic blockade tawni haibani saista makhoina ta nipan da haiba khoigi memorandum khoigi sort of demand si pire matungda akoi government su tanare moi haibu pi ba demand si tare sing si tawbu ya bana kadai tawdabana kadai koi ain gi ba sing su loina kan tanara matungda as a second sitting oina makoi ga koi ga si GSC gi ko haisiko GSC ga koi 16/4/26 ta koi gi sengri jaga se koi mu honorable CM ja koi mu naina re hai ba sata sing si kai ba PBA ba kai ba PBA da hai naina tung da almost koi si point khara ko jawab da koi almost CM sa ba loire loiraga makoi na mu nong tanga matamamu logi si makoi ja ma khana naina na bagi matam PBA hai ba degi akoi 70 dang pulla 70 na pulla kanda second third sitting ne koi GSC ga koi phaminaba se with asi laikiteba imung sigi angang sigi mapa koi gi mangang su yawi akoi puna phaminara kanda koi loin tanara kanda koi na makoi na haibu demand sing asi only just point amani khak lathopuna tana atai di loin almost yanare makoi khoge jana ke demand si jung tom yam khang jarake number 1 da chart of demand number 1 gi matung ina Manipur gi singnaba jaga singda military crackdown tawba amasung tawba matamda crackdown tawbagi video footage photographs lawba military crackdown asi tha anigi manungda mapung phana tawba haiba sema ahanba koi yanai bari akoi moi ko yanai ani subada tronglawbigi khunganga nakana leiba central forcing sing mayada hongdon khiba mathau tawonba amadi hongdolaga mathau tawonba amadi central force na leiramba tampaki hungang sing state force na ngaanba central force le jaga sing su koi ching na changa ka da state force tamba masi tha anigi manungda thabak oina pangthokpa masigi loinana
P Gelmon area da week amagi manungda state force thamba ahum subada Moirang subdivision gi manungda laiba Chingdamba local ki Jan Jivan mission gi water supply scheme natraga manak naknaba safaba mafam amada center forcing thamba mari subada thodok asiga mari lainana siriba amadi asoka mioi singi phangom thokpa hakse athubada government ithokpa manga subada thodok asiga mai lainana haiba casing si enada sinekibagi order copy dama khoi miam prada jesi da khangan ba piba taruk subada yanaki wafam sing asi atho matamda thabak oina onthok to na praja miam da utpa tare subada laikhidraba singi hakchang mok dagi lauba amasung makhogi mathom mangam pangthokpa nipan subada jesna kauriba ban blockade amadi shutdown lathokpa haina haibasi makhoga jesi phamina almost janare saisa government side ki jesi side ki koi sahi tawna bigi che sang si koi loina sembol kanda sahi tawna si na khoina sahi khoina soi tawna che signature pinna si janara si na haile taw matam da sai gi like da baisa ni sigi mai gi mapa wa ba koi mangal sina ai imungi magi loina bi mai moi bi manga tang tanar ki ge haire kanda mase lamlai thung thum sai chakhibani sakakanda khoina tanaro nangi family ga su adu haiba sing si je si phamineraga koi loina yanaraga so da tawda da ngaire haina laira kanda ma chakhibani magi lamlai da magi laiba inung da aduga je si ma je phane koi halaktra mutung da je si mi sing koi tanara kanda je si mi sing rang asi evening je ma je kaurage magi apama kai no haiba da koi je si na return piona haige haira to chakhakanda ngarang si अखोगी माइबेल सिंह खरा ना अखोगी जेसी की तौरीबे अखोगी जेसी को याना लेबा पोस्ट सिंह मथक्ता another 5 days one kawgani another few started demand kha pi ni khokina haibagi ningai sanda na ba tawlakanda 5 days de ban kaw thok kawra ka ngasi si Manipur da miyam da ngasi hain leiri sini whatever charter of demand pbc ain na yadaba khara khak yawdu natana ayamba loina yagre hen thambigre asig matakta mu akhogi leihidreba laibak thibada leihidreba yam nusiraba akhogi angang anigi father mangal asisu akhoina mahakna question khara hangi akhogi sarkar da aduga ngarangi phammiba amuk JAC nataba amuk akhoi numit mangani gi ban lauthokpada JAC na piriba demand akhoi na khara mu hapsil laga haibidu so panbegi ba mihat pasi akaknaba matam ama piraga sarkar na puthokadabuni haiba adugumba demand amaga mu hapsil lakpagi issue si mangal na dum akhoi da panbi bani mangal masamaksi akhoi gi bharat sarkar gi BSF ta maso thabak tawraga laibani aduda akhoi sarkar na mangonda akhoi na hai investigation si kadai yauna khumang sauna sangsillige haibadu khangna nabagi BSF ta na hangna lairiba post to adu ga equivalent oiba akhoi state force ta akhoi nangonda nang nasana su progress kadai phau leige haibadu khangba ngamna naba nahaki se khoina suitable oy post ama akoina pina naba tawge adugi mathakta laihidreba angang ani gi mama oy beri basi se masa maksu nurse ni hai aduna mahaki su akoi sisi suitable post ama pirage asida halaman sing ko laga mapanda na khoi muk sarpadu chatraga su aduga angang ani gi case NI da scenario basi su magi progress is hybrid security forces ta leiraga di state kida amuke hena khangba ngangmani haibagi sifawda khoi mangonda khoina haibani khoi sina adu imung anung khanaruge na chatlaga smaina tawdana numit mangani amaga mu khoigi tongan ba group kharaga tawrakanda JAC gi kangbu so phambada da yawi khoina ujama tamda yana ki basingsi akhoi
state sarkar si na akoina yariba punamak singsi akoi amuk tongan ba demand kharaga yauraga numit mangani ban korok pase akoi khwaidagi laibak thiba mani haidana ai thamjage hairiba numit mangani sida wagadori base tang 8 tagini manipur gi praja punamna wari base nomagi chara tanjaba nomagi awana noma talaga awana kongnaba honariba mioi kayada choba chaitheng ama piba tang 8 tagini aduga mahiroi sing sida achoba safu ama magi piba maki academic career si sista choba disturbance ama piba sina koi hayeng future da achoba akai ba mala kadauba aduda natana farmer sing se maruina farmer telephone tawre koi da so farmer sing se kadang kai numita ban hangadoino mamang net hangdringai da kai numita net hangbigani haidana business tawjaba online the business tawjaba haijaba tare online the service tawba online the business tawba online the trading tawba kambu mai question mayam ma ado hangbi rai khoi da aduna asi punamak sing si yang bi haraga akoi gi sarkar na lokhat chariba tang 8 ke laibak thiba thodog asida sarkar sin lokhat chariba measure sing asi yang bi haraga masi handok piyo haidana media gi through da ai appeal tawjari loina ngarangi akoi national highway number 202 da thokriba ti kasom da thokriba thodog asi yam laibak thibani akoi sarkar na highly condemn tawi masida akoi tangkhul nagalong TNL dagi sarkar da memorandum ama pisin birai hariba memorandum sida different charter of demand sing yawa ayamba akoi charter of demand sing se akoi yanajare TNL gi representative sing adoga honorable koi gi naga gi MLAs led by our honorable deputy chief minister honorable chief minister ga koi mayam khanaduna ayamba yanajare makoida sarkar gi niyong matungina leikidraba laibak thibadagi leikidraba mioi anida compensation piba asokpa singda makoi gi layeng bagi damakta koina sarkar na pifam thokpa senthang sing pina na bagi koi yanajare sida ina thamjaning ma mana koi ngasai gi ayamba route sing sida koina thamjari ba security central forces sing deploy tawri basi punna manipur da lai basi 272 company akoi sida lai CPF Central Paramilitary Forces sing se ado election na maram oiraga akoi dagi hujik phawada total de-inducted withdraw tawri base hujik phawada 88 company ma withdraw tawre another 15 CRPF company amaga withdraw tawani haibirakpani 103 company se akoi dagi withdraw tawgadawba adu koi honorable chief minister na kanna haibi badagi union home minister na already withdraw tawhibana tawre tawhudri besing sidi akoi gida retain tawraga laigani akoi da retain tawhudri si 184 company of central paramilitary forces sing se akoi sida lehogani aduga aina mayam da thamjaning badi manipuri praja sing da thamjaning badi akoi da already mine proof vehicle bullet proof vehicle sing akoi da thungba hore aduna additional forces kaya amala aga ngasai akoi na thani gi matam thajagi bado bengal gi election si tang kulumdoi ga kunma pan gani asi hek loi baga makoi vote thi hek loi baga akoi dagi satkhiba central forces sing hanjila agani additional forces sing tongan ba counter insurgency operation da yamna khuloi raba india gi forces sing kaya ma koi thara ani aduna aina prajada thamjaning badi sarkar da mateng pibiu akoi sarkar yamna kuiba percent rule gi hek matung da koi sarkar si yamna matam kuina koi leiba sunatri thaum phadre ba sarkar ni aduna koi mayamna pambiba any community amagi khulai paiba adu ain bu singnaba akoi the peace and the tranquility bu
disturb tauba adugumba mioi singdo chap chana thenganaba public ki property and life ngak nabage koi commitment leijai maramajana praja gi sohojok praja gi adugumba cooperation adu sarkar sta pbo haidana ai media gi through the manipur gi praja punamakta ichilinao punamakta hangna appeal tawjari. Thank you. This is all false. Ahanbada akoi hujik laidiba sarkar led by Sri Honorable Y Khemchan Lusingba sarkar na adugumba commitment ama phau piba laite ama phau bai khoi da laite na I mayam da thamjali aduga TM ka so min ngarang thoke bu thodo adu ena arrest ni very happy paw di phange adugu akoi gi chief minister gi ma di Facebook account ta ga libu post ahum dak edit to private ena arrest ni ba singa ba aduga adu number mo kan da ni chap chana sinara smriti bra khang mong charter of demand from TNL Tangkhul Nagalong dagi akoi da lakpada thodo ase NIA da sinabiu hai aduna akoi NIA da sinanabagi firep sarkar gi lai aduga sese chathari ngai da ni kut ma thu exact to ku madura chenaba singu bu paw khang mong amira bra session manung gi hostess tari go mafam duda security force question laga thamki happy wahai amadi moju kuno piki hai tare adu huju paw khang mong amira bra madura ki makha tarak ko huju paw ba hai di poding sida irang thok ku lep tak adu masigi mutang de karam karam firep sing adu phagat ko le bra chinnaba le dire bra asigi matang sida koi reveal to boya daba public domain da thamba ya daba mayam ma lai aduna hayeng mak akoi gi Minister of Home Affairs ki mioi khara Manipur da adugumba issue kaya gi nainana bagi da hayeng mak soidana Manipur da lakpi gani adigi matung da koina public domain da thamba ya ba kaya ma koi dum thamja mang trong lòng cái thuốc cái thầu đồ thì bố mới thầu chất thari na hai bị cái đó rồi cái bây giờ là đó cái ngarang cái team cái số cái thầu đồ có hết thuốc rồi mà tung đã security personnel chẳng là cái coming operation tàu hay là bao mà số security police cái side cái thao đồ cái đấy đó là mình phang pun cái giáo cái bra đó cái sida sida akoi media gi silinau sing adi loin khang bani ado hangdai ya den hangbi ba dum oirang ne nei thilopsi kai nor ka site ta leiba adagi sport ta media kangbu na hana loin thumbi bang atani before arrival of our security personnel akoi gi si thodok thokham da security sing si reinforcement head tawge taw matam da makoi sing si loin block tawba belly do orasu aduga ching do orasu adudi mayam khangbi rang ne khalle ngarang simak operation tawgi additional forces sing sastai sang satpada amda sanghal laktaba aduna koina sangba yanaraga sangma matam dudadi already sport to dagi di mi sing si amta leirang madau mande asine akoi da khudong sadaba akoi da kwai dei chawna khudong sadaba khara leiri si akoi sida security forces sing gi moment si karingma free ona khajitang thabi ragadi makoi gi duty si akoi na prajana expect to budu mak yaudraga su khara makai deni thijana pakthok ngam gadabani adu madu ngamde makoi da handicap amo oiba casualty mayam thokpa yai maduna yaring khai akoi de restraint tawba tawbiu sine akoi mayam haijaba se aduna adugu magi si huji phawde de thiba akoi phangne haibagi information de sarkar da leite security forces sing the protesters sing se handle to buganda ka hen bakhu bu jaiba adagi yung property to gaibu ma mayam social media da mayam lai kunari si gi matang de government na local pe am action local pe ra kai update asigi sidi violent oina sataba rally violent oidaba rally sing satpa matam de security forces ki access si leite na yi adum madma thamjage na adu khara violent oiba akoi gi ngarang mak akoi sipai sing sok posi so koi nauri sida yotte khapagumba adagi marble kumba hapa ga kapak ma yam to sida security forces sing moi so mi ne na ko makoi so khadang saw bodagi koi nan thui sine koi angang ani later matung sida saw bodagi mi mayam sang sile koi mi thawai mangi sini aduna koi si me sida provoke toina tawpa gumba yaw sida khara excessive oiba khara di yarang mani do yaring khai koi gi sarkar dagi di restraint tawna ba force di restraint tawna ba kanna duma koi instruction pijari ko Orang hospital dah dia skap pergi apa pergi mana ke dia tahu mana mata ni ke dia. Adu direct hospital da aim tawro ka po oram da soi badagi gumba adu da ta ki oram ya ko aduga ama su gi ne
ꯊꯣꯡꯅꯥꯎꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯉꯁꯤꯒ ꯊꯥꯔꯒ 12 days ꯁꯨꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯕ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯅꯦ ꯍꯥꯏꯕ ꯂꯩ ꯑꯣꯐꯤꯁꯤꯌꯦꯜ ꯁꯥꯏꯠꯇꯒꯤ ꯑꯣꯏꯕ ꯀꯅꯥ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯕꯤꯗꯕ ꯃꯃꯥꯡꯗ 5 ꯐꯥꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯁꯨ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯈꯣꯏ ꯆꯤꯡꯅꯕꯁꯤꯡꯗꯨ ꯐꯥꯏ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯁꯤ ꯃꯔꯥ ꯂꯩꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ಶ್ರೀಮತಿ ಇಂದಿರಾ ಗಾಂಧಿದು ಮಾಗಿದ ಲೈಬ ಹೌಸ್ ಗಾರ್ಡ್ನ ಅಕ್ಕೋಯ್ ಕಾಪಗ ಹಾಲೆ ಜಸ್ಟಿಸ್ ಫಂಗ್ಬಸಿ ಆಫ್ಟರ್ 11 years ಮಂಗೊಂದ ಜಸ್ಟಿಸ್ ಪಿಯವ ಎನಿ ಕೈಂಡ್ ಆಫ್ ಇನ್ವೆಸ್ಟಿಗೇಷನ್ ಸಿ ಮತಂ ಖರದೆ ಅದಂ ಲೌಗನಿವ ಕೋ ಮದು ಅಕ್ಕೋಯ್ ಖತಂಗ್ ಸು ಪೇಷೆಂಟ್ ಲೈಬ ಮಥೌ ತಾಯನ ಇದಿ ಅದು ಮಾಯನ ಥಂಜನಿ ಸುಗಿ ಅನ್‌ऑथराइज्ड ಸ್ಕೀಮ್ಸ್ ಕಯಾ ಲೈಬಗೆ ಹದಿಸೆ ಅದುಗ ಕುಕಿಗಿ ಕಂಬುಕಿನ ಕಯಾ ಲೈಬಗೆ ಅದುಗ ಯಹಾನ್ ಎಂಪಿ ಗಿ ಹಬತಾ ಮಕೋಯಿಗಿ ಅಮುಕ್ ಲೆಹನನಿ ಹೈಬದು ಪಯೆಂಗ ನೋಂಸುಂಬಸೆ ನಮಕ್ ಲೆಹನಬದಿ ಕೆಸಿ ಲೈಬ ಚಪ್ಚಾನ ಟ್ರಿಬ್ಯುನಲ್ ಹದೌ ಬೇಕೆಬಲ್ ಲೈಬೆ ತುಸಿ ಮತಾಂಗ ಕೆತಹದಿಬಿಯಾ ꯑꯁꯤꯒꯤ ꯃꯇꯥꯡ ꯁꯤꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯀꯌꯥ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗ ꯍꯥꯟꯅ ꯁꯨꯒꯤ ꯂꯩꯅꯔꯝꯕ ꯀꯥꯡꯕꯨꯁꯤꯗ ꯑꯥꯎꯠ ꯑꯣꯐ 17ꯗ 12ꯇ ꯍꯟꯊꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯒ ꯑꯗꯨꯒ ꯉꯁꯥꯏ ꯒ꯭ꯔꯨꯞꯁꯤꯡꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯈꯤꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯍꯟꯗꯛꯀꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯂꯩꯕ ꯁꯨꯒꯤ ꯀꯦꯝ ꯆꯤꯡꯕꯨ ꯑꯣꯏꯔꯣ ꯇꯝꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯀꯦꯝꯁꯤꯡꯁꯤ मागी डिजिग्नेटेड केम्स यानखिबगी मतुंगिना लैरिबसिंगुदा हंजिननबगी अखोय पीस मॉनिटरिंग कमिटी की अदुगुंबा चेयरमैन दगी ऑलरेडी ऑर्डर अखोयने इशू तौग्रे अदुननी अदुबु हुजिक ngasa हाबिबा नोंसुम गा अदुगा फयेंगी ngasa हाबिबदो अदु प्रजा सिंगना मदुगिदु कन्न ऑब्स्ट्रक्ट तौबा मखोय सिंगसे बेकेट तौनबा होनबदा मखोय मसा मसागिदी अदुगुंबा पीस टॉक त लैरिबा कांबु अखोय यूएनएलएफ की कांबू सिंगदुगी मसा मसा ऑर्डर लोइन थोखरे अदो अखोय प्रजा सिंगदुगी सेंटिमेंट येंगा अखोयना नोंगनिगुंबा अदुमायना खसितंग मतम खसितंग खांगनबा अतोप स्टेट फोर्सेस सिंगना निंगथिजना अखोयना थंबंग amdri फाववा अखोयना खदंग येंगसेने येंगबनी अदुगा मखोय सिंग तुम लैबा यारनी हाइबगिदी अकंगनबा अखोयदगी ऑर्डर थोखबा लैते